खुरुमजरी ममी मिटम यूट्यूब चैनल बु ताबिरिबा लिसनर खुदिंगमकबु अहनबमक्तदा इकाय खुमनबगा लोइनना तराम नोकजरी ngasi aina pujarakliba horror wari asibu tabiduna awabang ehaktang oirabasu kaukthokpa ngambre yingbiu adudi wari asi hojaraklage soi khilan khiba yaurabasu ngakpigani wari asi asengba thokkhiba thodokta yumfam oiduna hapjarakpani chahi khudingi prithibhi ki mafam sinba thungbadagi miyoi million kaya ama Gulf country da thabak taunabagi damak maru oina Saudi Arabia da yumhong lakpa haibasi toina thokpa thodokni ngasi maksu India gi citizen lakh kun manga hen bana amadi Nepal gi citizen lakh ahum hen bana chahi khudingi Saudi Arabia da yumhong duna thabak taunarami hairiba masing asimakti chahi khudingi hengalakli bani pokna famlamdam thadoktuna mi gi lamda thabak taunabagi damak yum hong bahai basi maktabu achauba senfam gi tolop chagani haibagi damakni Saudi Arabia asi infrastructure driven country ama oibana achauba Chinese company kaya amana maduda company oina link khattuna project kaya pai khattuna leiribani aihaksu Chinese company sing asida thabak taunabagi damak Nepal dagi Saudi Arabia da yum hong batarami aina Saudi Arabia da honglakhiba ase 2014 gi June 9 dani chahi khara Chinese company adugi makhada Saudi Arabia da thabak tawraba matong shuti gi damak darkas tharami yum suchat taba kuirabana suti manung asidi aigi yum Nepal da chatke haidana wakhal asi leblami aidi Saudi Arabia sida aigi nupiga icha ani ga loinana family ama semgatuna leirabani adubu Nepal dadi aikhoi asi pulap joint family oina aigi ima aigi baba aiha ki family aigi inau nupa gi family aduga icha nupi ahum amaga aikhoi si pulap leibani Saudi Arabia da chahi khara thabak tawrakpa ase ai mafam aduda settle fajana tawba haire aduki matik wa culture si aiga chanaba oibana yamna nungaiba mihing amada hinglabani anauba marup mapang semgattuna tolo fajana chaba oibana asuki matik nungairami Nepal da akhoina leiramba yumdo thaina gi yumjau oibana kharam malami masina maram oiraga 2015 da aikhoi gi yum anauba ama Nepal da sasi haidana imung pula wareb lounarami aikhoi gi di joint family oibana mishing yamjaba imung oibana aikhoi gi ipana mathol ahungi building oina sasi haidana hairami Nepal gi chatnabi oina yumsa makhal amalai madudi yum hogalakpa asi nung amadi leikhom haibadi apet palaibak dashinduna haugani darkar leiraklaba matamda cement hapkani aduga yumthak kuppa ashi tinna loina kupnarami adubo akhoina sagadawriba yum asidi mathol ahumgi yum oibana sad haiba adu cement amadi yot tawduna mayamna hainariba mawong asida hairami aisho aina ngamjaba sel khara puthoktuna yumda tharami yumdi saba hogatkhre maru oina aigi ipaga aigi inaw nupaga na changduna yum adu hobadagi loiba phawba maipuna na yengshilami marak asida aigi sutigi darkas adu su thakhrabani miyam ama changduna sabanara kaino first floor amadi second floor adu tha ani gi manungda loishilami lemhauriba floor amasidi nongju pantha yaushilakringai tha amagi manungsida loishinnaba haidana khanari sumdobani aikhoi gi yum sabagi using asi amatta leinade manak nakpa umangda changduna yalaba matungda sagadawribani adubu mathol ahum sanabani haidana aigi inaunupa amadi aigi ipagana mi nektuna mathol ahum adugi konanabagi changda uyanduna thamlabani dawya da bahaigadra second floor saba loishilakpa aduda paishinduna leiramba using adu loishilaktuna mathangi floor adu hapkatnaba u lemam khide amasung nongju pantha asi handa kumshi simadi nganna hobana umangda changduna u yanbasu yaram khide masina maram oiraga second floor fauba saba loishilaba matung third floor asi hapkatpa khudong chadaba oirami
Asumna yumdagi ipana pau tamlaklaba matung nong nini leiraga call ama amuk lakhe aigi inaw nupagini. Maduda inaw nupana hairakpasi kadomdagino mi khara neklaga u lohallure hojik mathak third floor adu happa yarani haidana pau pirakhi. Adubu mi neklaga atopa mafamdagi purakpo oibana khitang tangi haidana di hairaklamki. Masida aisu fare fare haiduna wakhal warambasing adu khara makhaidi safarami. Matam khara leiraga yum adu saba loishille haidana pau pirakpadagi aisu Saudi Arabia asida yum saba loishinbagi harauba fongdokpa oina imanaba khara kauduna chak chara ama chaduna party ama silami. Asumna suti ngaiduna leiringai suti pigadoba numit nini watlingai ki mangoinana aigi supervisor aduna aigi suti adu cancel tawbirakhi. Aduga hairakhi handakti company gi mi do khara watpanina thabak su yam chele nangi suti do khara ni leir lawro. Asumna suti yai thorakpagi pawase yumda tamlami aikhoi gi khundadi yum ama saba loibagi nungaiba fongdokpa oina amadi yum adubu sangaba oina laikai gi miyam kauduna chaklen achauba ama sinduna harauba nungaiba fongdokne. Aikhoi gi su imung gi mina aisu suti tholakani haidana laikai gi mi kaya baton tawraga yum sangaba adu chauna sinnaba sinlangami. Adubu aigi suti adu cancel tawrakle tabada aikhoi pabungna as akhoi di nang tholakani na laikai gi mi myam sagai na te gi mi myam baton tawshilaga yum sangaba gi numitu lepsalure adudi nang di kamai tawdure aina mo phare pabung ai yaudраbasu dum sanga thoklamo aina suti tholakpada chaklen ama muksilase. Asumna haina duna call adu thamnarami aikhoi se Nepal gi Rai community da challe aikhoi gi community asi achauba thodok thokpa matamda yu yamna thakpagi tradition ama leijai. Sangaba numit aduni ayukta laikai gi thoram loishin khraba matung khangna chanaba sagai na tei imanaba na chingba kaya lagtuna nungdang gi thoram pangthoknaba sem saba tawrami. Aigi ipaga inaw nupaga na changduna lakliba miyam adubu taram taram harau harau oklami. Nungdangi thoram adusu aduki matik ningthijuna pangthoklami. Lakliba sagai gi mari mata imanaba sing adu leijabi thadana yu suthaknaribani. Marak sida sagai gi miyoi khara yum adugi floor ahumak kakhattuna kari kari lei haibadu yengnaba yum adugi akoibada chatlami. Kari kari lay ka kyam lay haibadu mamut tani yenginglibani. Mi yamna tinba oibaga yum adu nungdang aduda irang langlami. Masidagi pungmuk layraba matung aikhoi pabung shu third floor adugi stair adu kakhallaklami. Yumthak ki terrace adu yaurakpadadi terrace tuda kachin oirapna layriba aroiba saruk aduda chahi 13-12 gi angang nupi macha amaga nupa macha amaga Taret adugi shilling duda phamlaga makhada makhong yanthaduna yumdugi mamangda mamai adu yengthoktuna phamduna leiramkhi. Aikhoi pabungsu karisu ahenba khanjaluba tawdana miyam tinba oibana sagai gi angang punarakpa oiramgani haidana khandokladuna angang anina famliba adomda onshinduna nabani aduda kaidawrige makhada mi myam phamnei sheyaw dakhe law law kumdaro. Asumna akhoi pabungna kaubasida paukhum pirakpadi lairadana yengba fauba yengthorakte machi sukleng lengdana makhoina fambam thokpa adum famduna lei. Paukhum amata piraktraba sidadi angang ani aduda second khara yenglammaba matung makha taraduna lawane kumo lawane kanaga lakpanu noibo. Asumna amuksu kauba asidasu machi lenglakte famfam thokpa adum famduna paukhum amata piraktana lei. Masidagidi aikhoi pabungsu masada khatang shawningba pokladuna angang ani adugi manakta changsinge haidana khongkap 4-5 thangba hogalakpaga tungromdage khut amana akhoi pabunggi lengjumda thamlakhe. Pabung sukanano khalladuna maning leithoktuna yenglakpadadi pabungna lepliba adudagi fit 3-4 muk lapthokna nupi ama leptuna leiramlibado urakhe. Aduk lapna lepliba nupi adugi makhut adu tingthoraktuna lengjumda thamduna leiramba adudadi khangle nupi asi mi natre haiba.
ꯎꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯤꯖꯕ ꯄꯨꯜꯂꯞ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯈꯤ, "ꯑꯉꯥꯡ ꯑꯅꯤꯁꯤ ꯅꯪꯒꯤ ꯅꯆꯥꯔꯥ?" ꯋꯥꯍꯪ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯦꯀꯦꯟ 3-4 ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯣꯏ ꯀꯅꯥꯅꯣ? ꯅꯣꯏ ꯀꯅꯥꯒ ꯂꯥꯛꯄꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯨꯕꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯀꯤꯖꯕ ꯈꯣꯟꯖꯦꯜꯗ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯁ꯭ꯇꯦꯌꯔ ꯑꯗꯨ ꯆꯦꯟꯊꯔꯛꯄꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨ 3rd ꯐ꯭ꯂꯣꯔꯒꯤ ꯁ꯭ꯇꯦꯌꯔꯗꯒꯤ 2nd ꯐ꯭ꯂꯣꯔ ꯐꯥꯎꯕ ꯑꯣꯟꯊꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯁꯨ ꯇꯦꯛꯈꯤꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯃꯔꯨꯝ ꯈꯤꯇꯪ ꯇꯥꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯍꯤ 8-9ꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯀꯣꯛ ꯇꯣꯟꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯗꯨꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯜꯂꯨꯗꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯄꯨꯅꯔꯛꯄ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯕꯦꯝꯃ, ꯅꯪ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎ, ꯀꯀꯥ ꯇꯣꯏꯂꯦꯠ ꯇꯧꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯄꯤꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯕꯤꯒꯦ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯀꯦ ꯇꯧꯕꯗꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯃꯃꯤꯠ, ꯃꯅꯥꯇꯣꯟ, ꯃꯆꯤꯟꯕꯥꯅꯆꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯤꯠ ꯅꯥꯟꯕ ꯃꯥꯏꯊꯣꯡ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯦꯟꯊꯠꯈꯤꯕꯒꯨꯝ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛꯇꯪ ꯈꯪꯂꯥꯎ ꯂꯥꯎꯔꯝꯗꯨꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯁꯤꯠꯇꯨꯅ ꯅꯥꯟꯊꯨꯔꯒ ꯇꯥꯏ꯫ ꯃꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯄꯃꯛꯇꯤ ꯇꯦꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅꯗꯤ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯔꯥꯡ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯏꯅꯥꯎꯅꯨꯄꯥꯅ ꯅꯣꯡꯉꯥꯜꯂꯒ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯌꯨ ꯌꯥꯝꯅ ꯊꯛꯅꯈꯤꯕꯗꯒꯤ ꯉꯥꯎꯔꯒ ꯅꯤꯁꯥ ꯈꯥꯏꯅꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯅ ꯈꯟꯗꯣꯛꯏ꯫ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯕꯁꯨ ꯌꯨꯝꯗꯗꯤ ꯄꯥꯕꯨꯡꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯀꯤꯅꯔꯕꯅ ꯌꯨꯝ ꯍꯦꯛ ꯁꯪꯒꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯙꯥꯃꯤ ꯑꯃ ꯀꯧꯗꯨꯅ ꯄꯨꯖꯥ ꯇꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯙꯥꯃꯤ ꯍꯥꯏꯕꯁꯤ ꯑꯦꯛꯁꯣꯔꯁꯤꯖꯝꯒꯨꯝꯕ ꯇꯧꯕ, ꯑꯖꯥ ꯄꯨꯖꯥ ꯇꯧꯕ ꯃꯥꯏꯕꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯆꯠꯅꯕꯤꯗ ꯌꯨꯝ ꯑꯅꯧꯕ ꯁꯥꯔꯕꯗꯤ ꯙꯥꯃꯤ ꯀꯧꯗꯨꯅ ꯄꯨꯖꯥ ꯇꯧꯊꯣꯛꯅꯕꯁꯤ ꯆꯠꯅꯩ꯫ ꯙꯥꯃꯤ ꯑꯗꯨ ꯂꯥꯛꯂꯕ ꯇꯨꯡ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯙꯥꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯎꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯠꯇꯗꯤ ꯅꯠꯇꯦꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯨꯝꯁꯤꯗ ꯊꯣꯛꯂꯦ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯤ ꯁꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯖꯇ꯭ꯔꯥ ꯍꯨꯟꯕꯒꯤ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯌꯨꯝꯁꯤ ꯁꯥꯕꯗ ꯊꯣꯏꯗꯣꯛꯅ ꯑꯄꯟꯕ ꯂꯩꯇꯦ, ꯌꯨꯝ ꯁꯥꯕ ꯍꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕ ꯙꯥꯃꯤ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯑꯃꯥꯏꯕ ꯑꯁꯤꯃꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯕꯗ ꯑꯄꯟꯕ ꯂꯩꯇꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯈ꯭ꯔꯒ ꯉꯁꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯉꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯆꯤꯡꯅꯕꯁꯤ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯁꯦꯃꯤꯇ꯭ꯔꯤꯒꯨꯝꯕꯗꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯙꯥꯃꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ, ꯙ꯭ꯌꯥꯟ ꯇꯧꯕ ꯍꯧꯔꯛꯄꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯡꯗ ꯁꯣꯏꯕ ꯂꯩꯇꯦꯗ, ꯅꯈꯣꯏ ꯎꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯈꯤꯕꯒꯦ?" ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯎ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯐꯔꯦ, ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯖꯥ ꯈꯔ ꯇꯧꯔꯝꯂꯒꯦ, ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯅꯈꯣꯏꯅ ꯇꯥꯕ ꯃꯈꯣꯜ ꯑꯣꯏꯒꯦꯔꯥ, ꯎꯕ ꯃꯃꯤ ꯑꯣꯏꯒꯦꯔꯥ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯂꯝꯂꯒ
ꯃꯥꯏꯕ ꯑꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯀꯤ ꯍꯥꯏꯕꯗꯤ ꯊꯥꯔꯠ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯃꯤ ꯆꯦꯟꯕꯒꯤ, ꯂꯥꯎꯈꯣꯡ ꯇꯧꯕꯒꯤ, ꯋꯥꯏ ꯁꯤꯠꯄꯅꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯁꯨꯛꯂꯦꯞ ꯂꯦꯞꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯀꯥꯟꯗ ꯏꯅꯥꯎꯅꯨꯄꯥꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯝꯂꯛꯂꯝꯈꯤ꯫ ꯇꯥꯟ ꯆꯞ ꯆꯥꯅꯅ ꯑꯩꯁꯨ ꯁꯨꯇꯤ ꯐꯪꯂꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯄꯨꯗꯨꯅ ꯅꯦꯄꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯦꯄꯥꯜ ꯍꯦꯛ ꯌꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯑꯉꯥꯡꯈꯩꯒ ꯏꯃꯥꯒ ꯕꯕꯥꯒ ꯃꯈꯣꯏ ꯄꯨꯂꯞ ꯇꯨꯝꯍꯜꯂꯝꯂꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯥꯒ ꯃꯈꯣꯜ ꯇꯠꯇꯅ ꯇꯥꯏ ꯍꯥꯏꯔꯤꯕ ꯊꯥꯔꯠ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯇꯨꯝꯁꯤ ꯍꯥꯏꯗꯅ ꯀꯥꯈꯠꯂꯛꯈꯤ꯫ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯄ ꯑꯗꯥꯏꯗ ꯑꯩꯈꯣꯏꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯈꯣꯏꯕꯥꯅꯤꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯕꯁꯨ ꯊꯣꯛꯄ ꯇꯜꯂꯗꯨꯅ ꯇꯨꯝꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯣꯛꯈꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯨꯝꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯅ ꯑꯩꯒꯤ ꯃꯤꯠꯁꯤ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯩꯒꯤ ꯐꯃꯥꯡꯁꯤꯗ ꯆꯍꯤ 11, 12ꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ, ꯃꯃꯥꯏ ꯑꯗꯨ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯃꯆꯤꯟꯕꯥꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯦꯞꯂꯒ ꯑꯩꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯁꯨ ꯈꯪꯂꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯆꯦꯟꯊꯣꯛꯀꯦ ꯀꯗꯥꯏ, ꯂꯩꯊꯈꯤꯒꯦ ꯀꯗꯥꯏ ꯇꯧꯗꯨꯅ ꯀꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯂꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯀꯩꯒꯤꯅꯣ? ꯅꯣꯏꯅ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯤꯗꯤ? ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯅꯤꯡꯉꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕꯅ ꯏꯅꯥꯎꯄꯥꯒ ꯑꯩꯒ ꯍꯧ ꯊꯥꯗꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯁ꯭ꯇꯦꯌꯔ ꯑꯗꯨ ꯆꯦꯟꯊꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ ꯈꯨꯠ ꯑꯃꯅ ꯈꯪꯄꯥꯏ ꯄꯥꯏꯔꯛꯇꯨꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯨꯁꯤꯟꯗꯨꯅ ꯑꯩꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯒꯗꯧꯔꯝꯂꯦ꯫ ꯉꯔꯥꯡ ꯋꯥꯟꯊꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯏꯁꯥꯁꯤ ꯃꯩ ꯍꯧꯗꯨꯅ ꯁꯥꯒꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯙꯥꯃꯤ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯝꯕ ꯃꯇꯨꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒ ꯏꯅꯥꯎꯅꯨꯄꯥꯒꯕꯨ ꯙꯥꯃꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯙꯥꯃꯤ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯛꯈꯤ꯫ "ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯝꯃꯕꯗꯨꯅꯤ, ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯅꯣꯏꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯀꯥꯁꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯎꯁꯤꯡ ꯑꯁꯤꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯗꯅ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯎꯁꯤꯡꯁꯤ ꯀꯥꯏꯗꯩ ꯂꯧꯔꯛꯈꯤꯒꯦ ꯄꯥꯕꯨꯡ"? ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯗꯤ ꯄꯥꯕꯨꯡꯅ "ꯃꯅꯥꯁꯤꯁꯇ꯭ꯔ ꯍꯥꯏꯗꯅ ꯊꯥꯏꯅ ꯄꯥꯕꯨꯡꯒ ꯊꯕꯛ ꯁꯨꯐꯝ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ" ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯁꯤ ꯍꯥꯞꯅꯕ ꯎ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯗꯨꯒ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯎ ꯋꯥꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯨꯕꯗ ꯌꯨꯝ ꯑꯍꯟꯕ ꯑꯃ ꯁꯤꯗꯣꯔꯛꯄꯒꯤ ꯎ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯟꯗꯨꯅ ꯂꯩ, ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯗꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯍꯟꯖꯤꯜꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯌꯨꯝꯊꯛꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯕꯒ ꯀꯩꯒ ꯋꯥꯈꯜꯁꯤ ꯏꯈꯟ ꯈꯟꯊꯍꯧꯗꯅ ꯎ ꯑꯗꯨ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯀꯅꯥꯒꯤ ꯌꯨꯝꯅꯣ, ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯌꯨm ꯑꯍꯟꯕ ꯑꯗꯨ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯏꯈꯟ ꯈꯟꯗꯗꯅ ꯍꯟꯗꯣꯛꯂꯨꯕꯅꯤ꯫ ꯃꯅꯥꯁꯤꯁꯇ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯪꯂꯕꯗꯤ ꯌꯨꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯕ ꯌꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯁꯇ꯭ꯔ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯕꯨꯡꯒ ꯑꯩꯒ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ "ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦꯗ, ꯑꯗꯣ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ 8ꯒ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯕꯅꯤ꯫ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯕꯒ ꯍꯣꯡꯖꯤꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ 8 ꯃꯇꯣꯝꯇ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯊꯠꯆꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯔꯝꯂꯦ" ꯍꯥꯏꯗꯅ ꯋꯥꯗꯤ ꯂꯥꯎꯅꯈꯤꯕꯅꯤ꯫
ꯃꯤꯁꯤ ꯑꯗꯨ ꯆꯤꯡꯅꯕꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯨꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯃꯈꯣꯏ ꯄꯨꯂꯞ ꯃꯉꯛꯇ ꯁꯤꯡꯖꯪꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯈ꯭ꯔꯦ꯫ ꯆꯍꯤ 3-4 ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝꯗꯨ ꯁꯤꯗꯣꯛꯂꯒ ꯎꯁꯤꯡꯗꯨ ꯌꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤ ꯈꯪꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯑꯈꯪꯕ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯦ, ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯊꯛꯀꯤ ꯐ꯭ꯂꯣꯔ ꯑꯗꯨ ꯁꯤꯗꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯗꯅ ꯃꯩ ꯊꯥꯗꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯎꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯨꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯇꯝꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯌꯨꯝ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯐꯣꯔꯃꯦꯠ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ꯫ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ, ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯊꯦꯡꯛ ꯌꯨ꯫